Council amasung Nagar Panchayat Mikhalda Mai Paklaba Councillor Singh MPCC na taramna okre miyam na khanduna Mai Paklakpa si kaupam thokte miyam gi apamba khangna thabak tawnaba honagadabani haina Chief Minister na phongdokre. Thangal Bazar temporary market sabagi mayokta changsin kiba ban sawatpa singa kaitel family singa khut thonakre. Amadi Nation nama Sankalkata Skill Development Yam Namaru Haina Minister I Hemuchandrana Phongdokre. Kurumzari, Miyang Tabiru Bismutaram Okchari, Hausi Mopung Pausing Izari. Handak Pangthokiba Municipal Council Taranipan amasung Naga Panchayat Nipan gi Mikhalda Mai Paklaba Congress ke Councillor Singh MPCC na taramna okre Congress Bhavan da Pangthokiba thorom asida Chief Minister Okram Ibobi Deputy Chief Minister ga khanga Minister MLA Congress ke luchingba kaya na saruk yake Chief Minister Okram Ibobi na miyam na khanduna Mai Paklakpa si kauthokpa yade miyam gi apam thabak tawna ba honagadabni Mai Paklaba singda hayeng da ngaide na koina kadi tawkre haina miyam na hangnarakadaba maramaduna miyam gi apam thaba angam thakta tawna ba honagadabani madutata party gi mapangal kangani handa Congress na masing yam na kariba si lakadariba ingnisini taratare ki mikhaldasu masing hena kana na ba councillor singna hona batai haike kathaba antaba leiba targasu noi bidabutati apoi kanara apoi madu kathaba le kawoi madutati hennabu kari kari ibe yabage haibisi apoi yenga apoi tawjage ado noi kari lo mayam nasu khangna moi haibisi wana chete munna yengbiraga government da maram saba prastab se government da tum tawbiragu apoi thaminaraga apoi pumna ma closely apoi work tawminaga tabni Deputy Chief Minister Gakhangamna handaki mikhalda BJP na council marikak paiba asidi parikhyada simple pass tobaga chap manai India gi mafam ataida Congress mayeng tarbasu Manipur dadi nomo gi mapangal kangkhalagle baramaduna miyam gi thajaba mangaloi BJP na mikhalda ngangli saklibasing miyam na thausade haiba khangjilu council kuntaruk leibagi manungda Congress na kun hena semgani haike Supna toa tam on se kat kai dina iswar ng sibidna praja sing praja chingi kami puna mga ng sibidna tam se sila masi Manipugi dan ti itihas ti masi maiklam lehor da bani madi mang thokit iba adugumba yam itihasik iba pugro amani aise batai mado amukka mari shibtam bu ina Manipur praja sing Congress party thasa thambiri amadi sibiri amadi honorable chief minister go yarima leadership che madu sakar su tawriba party sina kaniba thogal sibu appreciate tawiri nusibiri yabiri hamsa ogi tang tarama koida tang to khila simba local body election result sina mai la takwe Chakkiba tang mari ke ayuk angan bada Manipur da UR hakiba atuda ima kaitel ani akai atoi thokibadagi pofam fambi ima kaya kaitel manungda pofam famba yadabadagi hauzik lambi gi nakal da pofam famnari amarom da kaitel fambi ima singi damak temporary market set ama thangal kaitel ge yam store mamang dagi kasturi thong fau bada lambi nakal da semgat sagat pagi thabak chathari hariba mafam asida pofam famba chaloi da bamaramna Johnson School gi maningi lambi asida su temporary market set ama sagani haina Works Minister Dr. Ratan Kumar na ngarang paumi singda phongdokre hariba mafam asi Manipur gi yamna maru oiba itihasik oiraba mafam ama oiriba Sahid Minar gi hek mamang thangbada chatliba lambi dani lambi asi Manipur Fire Service amadi State Museum gi changfam oiriba yamna maru oiba lambi amasuni thangal kaitel amadi pauna kaitel da gari park toba yaroi haibadagi hariba lambi asida hauzik tongan ba NGO amana ayaba amagi makhada gari park tawbagi thabak chathari lambi asida masing thingamdraba auto rickshaw kayagi chatfam amasu oidibani mafam asida kaitel sagani haiba wafam asida Johnson School gi student union amadi oja singi maikaidagi hauzik fawbagi di karigumba wafam amata phongdorok palaitri mafam asida masing yamlaba gari gi park tofam oiriba asi karigumba temporary market sajin khiba tarabadi kadaida gari park tawgadagi haina miyamna hangnaba haurakli
अमरोमदा थंगाल कैथल मनुंगदा टेम्पररी मार्केट सेट साजिलपगी मायोक्ता तागदो थांगमैबन कौखिबा थंगाल कैथल बंद मरम ओइदुना ngasi ayuktagi hauna थंगाल कैथल की अकोइबदा लेरिबा दुकान खुदिमक थोंग लोनखि नाकल अमरोमदा कोयाथोंगदा लेरिबा ट्रैफिक आइलैंड की मनिंग थंगबा नागमपाल ताकिबा लंबी तागदोगी वॉलंटियर सिंह थोरक्तुना लंबी थिंगदुना मखल अमतगी गाड़ी सिंह नगमपाल रोमदा चरनखिदे जयरग असिदा कैथल साबगी थबक असिदा अयत अपन पिरकपा याय खनबदगी सिटी पुलिस की नुपी अमदी नुपा पर्सनल सिंहना थंगाल कैथल दा सागलिबा टेम्पररी मार्केट की मचिंदा ngak सेंदुना लेखि अमरोमदा जनरल स्ट्राइक सौगटपा अमदी इमा कैथल फंबी सिंगी मरक्ता चाव नमुकनबा थोपदगी खुद थानखरे बन सौगटपा सिंगना टेम्पररी मार्केट सेट सेमिबा मफमदा चटनबा होनरकपदा कस्टोरी थोंगदा पुलिस कांगुना थिंगुना चटनखिदे नाकल अनिदा चाव नमुकनबा थोपदा नुपी अमा वानथरपदगी हॉस्पिटल दा पुखतके इमा कैथल फंबी सिंगना मफम अदुदा लाक्तुना बन सौगटपा सिंग चंगलोय हाइना होनरकपदगी बन सगोलिबा सिंग अमदी इमा कैथल फंबी सिंगी मरक्ता चै यावना खुद थानादुना अकनबा मोंगदा चावना उखनबा थोके पुलिस ना मियाम अदु कंट्रोल तौके ख्वाइरमन कैथल फंबी अमदी तागदोगी थौमी सिंगी मरक्ता चावना मुकनबा अमा थोरलिबा असिगा मरी लेना ngasi नाकल अनिगी बिहुत सिंग यावना चीफ मिनिस्टर गा वारी सनखरे चीफ मिनिस्टर ना मफम असिदा कैथल साबा हाइना लेपख्रबनिना कैथल सागनि हाइना फोंदोरपदगी तागदोगी थौमी सिंग चीफ मिनिस्टर गा वारी सानबा तोलगा थोलकी हाइरे तुंगदा खोयाथोंगदा पांगथोपा पावगी मिफम अमदा तागदोगी जनरल सेक्रेटरी जमुना मैस्नामना थंगाल कैथल लंबीदा कैथल साबा सुगा यारोय मखाताना हयंग अयु पुंग तरुतगी दुमिदा वरम पुंग तरुक फाउबा बाजागी मफम पुमदा बंद तौगनी कैथल फमी सिंगी मिहुनी हाइबा रानी कौबा अमना सीएम की ममांगदा थांगमैबंदगी मयांगलंबम राधेशना कौबी अमगी युमदा कैथल फमी सिंगना संगदुना लेरे तागदोना राधेशनाबु बॉयकॉट तौबदगिनी हाइना फोंदोखिबा अदु हयंग अयु पुंग तरा फाउबी मनुंगदा रानी अमदी राधेशना अनि लाक्तुना सिंगदोकदबनी हाइके चीफ मिनिस्टर से अना लेपख्रबनी सोदना सानी है मोंगदा माना अदुम सारनी है लेबसे अखोय हौगल लाए यानब पुरक्त्रे अदुने अखोय ngasi तौजरिबा बनसे हयेंग मखा ताना सुदुम चथरनेबा ngasi दि थांगैबल खतंगी तौबनी थांगल फजा खतंग हयेंग दि बाजार पुंबसे लोइनमक तौरनेबा कैगिनो हाय मतमदा अखोयना मोय मयामना येंगागा दुदु तौलेबदो अखोय मयामगी दमक्तनी तौजरी से थांगैबन प्रजा खक्ता सटकदब लंबी नते मणिपुर पुंबना सटकदबना मरम ओरकान हयेंग सिमदी बाजार बन ऑल अखोय पुंग ngasi मतम सिमक चपसान तौगनी अमरोमदा पोरे लेमेरोल मैरापाइबी लुप के जनरल सेक्रेटरी थोंगाम अपाबिना कैथल साबगी वाथोक असि चीफ मिनिस्टर ना ngaya ngaya के खनबदगिनी वाथोक असि मतंगदा मणिपुर मियाम अमदी थांगमैबनगी मियामना चंगसिलप खोंगजंगदा पोरे लेमेरोल रसु मपुंग फाना सौगकनी हाइखे अदो ngasi mak manipur da tholiba khaitel sabagi phongphong sariba thogdo watho asimakti manipur gi chief minister mapi mapa oiriba chief minister ibobigi yam chawba asoibani ma praja gi awaba praja da tung koina sina kada bok solakadage haiba mi yeng do thamba ngamdaba ngahang haki president banda ma ngahaki da thabak tawba ne habse magi thabak sina mayek singna tai aduna masita thangmaiban praja natraga manipur miyam na pai ehu khudik makta porele mo chu chawna charu ya jagani ngasi thau round the fam khiba thangmaiban united club ke constituent club sing amade marapai bi lup sing ge apunba mi pham amana thangal kaithel gi lambida temporary market sagpa yaning da bafung do pagaloina na atopa mafam chaba ma da sabi na ba government ki pogding jingshile hauzu leriba phibam asida TUC की मेंबर सिंह अमसुंग थांगमैबन मैरापाइबी लुप सिंगे मिहुत खरगा कैथेल फंबी इमा इबेल सिंगा वारी सानदुना वारोशिनमा पुरकपा हाइनसु वारेप नखि हाइरी मणिपुर गवर्नमेंट रोड साइड वेंडर्स वेलफेयर एसोसिएशन मणिपुर कैथेल फंबी अपुन बल्लुब अमदी मणिपुर कैथेल नुपी मरुब अहुमगा उनदुना हानगी टेम्पररी मार्केट के
awang thangba gari thafam oiriba sarukta kwaraban kaitel anigi pofam matam kharagi oina semganaba yanaduna January tang tara tareta thokiba order adubu nathairaga miyamgi chatnariba lambi thingduna temporary market set saba haibasi sarkar gi achan mirai naiba thawongni haina Manipur kaitel fambi apunba lupi president El Memana phongdokre temporary market tapang thokiba pawi mifam amada Memana Manipur government na achan mirai naiba thawong chathabadagi hauzik tholiba wathok asi lakpani amaromda thangmaban kendra gi MLA Joy Kisana Manipur Miam Amadi Kaitel Fambi Ima Ibel Singi Yenglaga Jangshila Pataba Kudimak Lup Singna Sawakani Haidi. Kanadana China Danaba Manipur Tasan Komjanaba Tobani, Aduga Nasi Congress Sarkana Ima Ibn Tugaraga territory integrity to Gainaba, Migi Kudong Zabalong and Nabani Hana Lawi, Aduna Tasan Komjanaba Joy Kisana Torre Tabak Chair, Asuma Kongtangni, Aduna Masida, Hanbalektana, Equina Sumagi Matin Pangani. Nation nama semgatpada skill development yamna maru oi haina PHU Minister I Hemochandrana classic grand pangtopa convocation da haikre JCRE skill solution asindana hospitality hotel management amadi dressmaking da skill development training loirba singi convocation aduda minister na makatana skill training fangduna convocation tawraba mioi singasi punsigi ahanba mai pakna bagi lambi ama chatpa horabani skill development institution singasu sarkar ga punnan chaminaba mathautai haiki a very important part in the nation building process. Skill की क्या नोसी है तो कि मतलब हो सकती दरकार लगे है कि क्या नोसी कोई वाकल लोन सी या कोई country दा कोई इंडिया दा तो मतलब मणिपुर दा सुन मतलब नॉर्थ ईस्ट दा सुन यहाँ भजन लगे है उसी नसी न कोई न साखी ने अरे ना hospitality industry वगैरह wellness and beauty दा वगैरह मतलब आता है ये लगे sectors में IT दा वगैरह कोई मणिपुर की लाइव कोई ह्यूमन कैपिटल से तो की मत it is so talented, it is so rich. Ngasigi Tharamatuda CEO JCRE Skill Solution L Diranjan Additional Chief Secretary Labor and Employment Dr. Swell Akhtarna Chingba Miyoi Kyana Saruk Yake Skill Training Mapung Fana Fangnaba Miyoi Singda Certificate Sing Yantoki Lamdam asida leriba lairik laisu haidaba mioi dagi horaga lairik ningthina tamhaudraba mioi kayana hingnabagi lambi thibada tongan ba sinfamda thabak shuduna leinari sinmi ama oina thabak toriba mioi singi chapsaba hak adu fangangadabani haiba labor department ke akaknaba chatna kanglon kaya lerabasu sinmi kaya chatna kanglon aduna konsinba ngamdri Manipur da leriba tongan ba entrepreneur singna industry macha tawduna lamdam asigi industry chakwat hanbada natana Miyoi kaya da su thabak piri adumoinamak hariba industry macha sing aduda thabak shuriba sinmi singi fibam karamba mawongda leidibagi haibadi mari leinaba singna chapsana khangdabata natana ngasi fawba yangshindana leidi industry linkhali bani hariba entrepreneur singna su sinmi singi chapsaba hak fanganbagi muhutta anekpa mi amagumna thabak shijinaba yauri industry aduda tawriba official oiba thabak tagi hendoktuna masagi lanai oina sinmi singbu sijinabagi thawong fawba chathaba yauri Entrepreneur singna chalai riba tongan ba industry singda thabak shuriba sinmi singi damak chap saba chatna kanglon amata mapung fana thamba yaudri sinmi singi damak yaifana ba thabak tawbani hariba kangbuna su media da khaktamak sinmi singi hak fangan gadabani haina lauduna leide industry chalai riba entrepreneur singi marakta employment provident fund EPF haiba si karino haiba khangdaba entrepreneur fawi yaudri Lamdam asigi semilon faganaba amadi mipum khudimangna hingnabagi lambi thiduna sinmi ama oina thabak shuriba singbu Manipur sarkar gi labor department na chapsaba miyeng changduna chatna kanglon gi matung ina makhoi gi phangpam thokpa sing phanganana ba thabak lokhat piba sinmi singna pamdi pawi marathana atemba break amata India gi ahanba national awardee government of India na piba silver dew makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact to view
Lauthok Saba, KN Blooming Higher Secondary School, Kangaboki, Lissingani, Tarataruki Session, January 3rd Hosere, Maramasana boarding the Legida Angang Singh, boarding the Sanglaknaba, Principal Chero Lamana, Kanjari, Lojana, Lissingani Tarataruki Session the Gi, Pre Nursery Hangukare, Akupa Marol Gidama School Office Kambi Yagani, Principal KN Blooming Higher Secondary School, Kangabo. Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahemba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal break batungda taram nosari Handa Panthokiba Ningthogo Municipal Council ki Ward number Amada BJP ki Merek Oikiba Angom Tombi Devi Amadi Mahaki Machanupa Dipakpu Bisnupur Police Station Manungda Minister Govindas Konthauzamna Fuki Haiba Thawong Adubu Yaning Daba Fongdotuna Minister from the Gate Lotokadabani Haiba Dabi Tauduna Kongjang Sangsinba Hokre Ngasi BJP ki Office Pangthopa Paumisinga Unabada Party ki President T.H. Chawbana BJP na Hiramasi ki Matangda Central Leaders in the Aiba Cherol Oina Pisilagani Maralaiba Minister Pungkun Mari Fawi Manungda Loktok Trabadi Tampaki District Marida Wakat Mifam Chatagani Demand Sing Asi Tabak Oina Ontok Trabadi General Strike Fawba Koropa Yai Fondoki Forward Manungda Mantri Sector Wudabani Mantri Lokokadabani Taudraba Hayang Siakoi District Dharna Chatagani Aikoi District Punamakta Bheli Releva District Marisida Aikoi Akan Mukung Junction Gani Madusum Torotraba State wise Koi Bun General Strike Go Guni Maduzu Torotraba Aikoi Matang Junction Gani Ngarang Bisnupur Police Station ki Manung Chana Leba Ningthokong Ward number 1 Awang Khunauda Handak Pangthokiba Mikhal ga Mari Leina na Khana Jainabagi Thodokta Industry Minister na Mi Fubagi Thodok Yaning da Bafongdotuna ngasi BJP Office ta Wakas na Wakam Mipam Pangthokre Wakam Mipam aduga Mari Leina na Minister gi Mitam Saduna Mai Thaki Nupi Phuba Minister Govindas Konthauzam Moral Yaudre Pham Thadau Congress ki symbol Khubak asi Nupi Phunaba Khubak Oiramle Congress Sarkar Ain Ngapa Ngamdre Ain Yaudre Angaubaga Pangkhak Oire haina iba placard sing Wakam Mipam aduda sizinaki Mahila Morcha gi National Vice President Sardana Phongdokibada Ngarangi Thodo Adu condemn Tawi Nupibu Hantana Yengba Minister Model Ground from Thadokadabani Nupi Singda Lale Haizagadabani Fundoki Bharatiya Janata Party Mahila Morcha Amadi Bharatiya Janata Party ki ekoi President sina su haibi kraba Mahak Model Ground from Thadokadabani Amadi ekoi Nupi Singda Mahakna Lale Haidana Mahak Nupi Singda Haizagadabani Haiba Bharatiya Janata Party Mahila Morcha ki side ki thamjari Nakalam Romda Ngarangi Thodo Adu Waka Masel Khanabada Khamdonaba Minister da Khangan Ke Minister Mi Fubalati Haina Chief Minister na ngasi Congress Bhavan da Pangthopa Torom ama yaw balakpada Paumi Singda Phongdoki Aba China ba yaw ramane haina khatnaganu haina police ta kaida chalaga noi chalo khamdokno si khana China ba tohonganu na haina ma police ta hairmi hai adu khaktani ai karimta ma Fuba Korpa ama Toba Karimta. Oh, do the Fare Fare to Kana China, but Kendri worker Hatanidra. I do Kana China, but to the Amana Pavana, Adam Kanato Ka, Gimini, Haidamana Haireba. I do a critic a shoot out day, Minister of me who Honor. Churasampur District ki Manung Chana Tangzing Hill Rains that down a subdivision Amasembada Lamdamasigi Puari Wariba Ibudo Tangzingi Mingbu Hongdoktuna. Thangting Haina subdivision asigi maming thon kiba yaning da bafongdotuna joint committee tidim na tongan malup kaya galoina na matam kaktana tidim lambi moirang dagi kumbi fawpi lambi amadi moirang bazar da zatharak liba banna lamdam adongi mahusagi punsida chaun okai bapiri ban sawgapani chungnaba mioisina lambi da thoroktuna acharo sing thingbagi thabak chathakre Ningthokong Kaitel da su Kaitel fambi imaibe singna sintha leptuna lambi thingbagi kongjang sangsingki moirang lamkhai Moirang Kaitel Kumbi amasung Kwakta Kaitel Thong Hangnakide Bisnupur amadi Churachampur anigi tainafam Torbungda ban sawgatpasinga ban tawba yaroi haiba kangbuga muknaba thoki hairi Numinini Chathagadaba Medicinal Plant Sector Ge State Level Bioseller Meet Lamfelda Leba IMA Holda Health and Family Welfare Minister Funjatang Tonsingna Hodokre
Manipur State Medicinal Plan Board Ayush Directorate na National Medicinal Plan Board Ministry of Ayush ki mateng loina na pangtholiba tharom asida Ayush ki Director Dr. K. Lokendro, Additional Director P. Shyam Sundar, Apunba Maiba Maibi Loop ki President N. Tombiras, Manipur State Medicinal Plan Board ki Member Secretary Dr. L. Promila Susaruyake, Health Minister Funjatang Tonsingna Manipur da mahusana dairemlaba hidak oina sizinaba yaba pambising mangandana thambaga loina na hena pakshana thananaba thabok paikhatpa matam oire phungdoki Thamakai ama chumna chathagadaba thau amasung gas conserve tawbagi thoramama ngasi North AOC da leiba Hotel Infal gi Sangai Hall da pangthokre Ministry of Petroleum and Natural Gas, Government of India gi makada Manipur gi Public Sector da leriba thau amadi gas company sing loinana Petroleum Conservation Association na punna sinduna pangtokpa thorom haudokpa aduda CAF and PD Minister M. Okendro, Principal Secretary M. H. Khan, IOC gi State Coordinator SI Singana chungba miyoi sing saryake Minister Okendro na petroleum product asi ngasi miyam na seasonary pamong asida adumok makata na chatharabadi ingnisani yangkaidadi loikibe yabagi akiba leire tungi mirolda chawna awaba mayuk naragadi amaromda nomonomogi hengalaliba gari sing asidagi thoraliba toxic oiba gas sing asina miyoiba amadi environment ta akiba piri tanja asida miyam na global warming asi thengnanabagi gyan leiba matam oire haike Only mindless exploitation of petroleum products and gas will hurt the environment and nature. It will also affect the health of the population from toxic emissions of vehicles whose numbers are increasing daily at an alarming rate. At this juncture, it is very important that youths and students are equipped with the knowledge to fight global. Tharumga mari lenana school gi mahiroi sina saruyaba rally amaso minister na mafam adudagi lamthaki rally adu JNV Khumbong KVS Lamfel amadi Eden Public School gi mahiroi sina saruyaduna lila sing khonang khong fawba chalaba matungda Imphal Hotel da amuk halake tungda clean fuel haiba team da painting competition ama pangthoke competition aduda class 3 dagi 6 fawba amadi 7 dagi 10 fawba category ani thokna pangthoke State Coordinator SI Singana Fongdoki Beda, Pritibiki Lamaidagi, Nomonomogi, Luisilakpa, Asida, grassroots level dagi, Avadas Pivo Oina School gi Angang Singi Damakta competition asi Pangtopani High K. Housing Weriba Kaitagi Fibam Asida Congress Amadi BJP na politics Tobigano Haina, Social Scientist Dr. Dhanabe Laisram na Fongdokre. Ngasi Roadside Street Vendors Association gi taratare subamapo kumo numit taromga mari lena na mahano wafam asi fongdoki bani taromaduda IMC gi chairperson A Nimai Sharma Manipur Kaital Fambi Apunbaluki President L Mema Amadi All India Trade Union Congress Manipur State Council gi General Secretary L Sotin Kumar Susaryake Dr. Dhanabi Laisram na makata na fongdoki bada street vendors sing asigi awab asi chahi taratare rom sure Later Laragi Wabani, Kaitel Famfam Latabagi Wabani, Awabagi Kam Tengre, Masida Marilenabo Authority na Miyang Changbiu, BJP Amadi Congress na Politics Tobagi Mahota, Chief Minister na Kaitagi Luching Basing Asiga Punna Wari Sanaduna, Sanavana Hen Afabu Oigani Haike. Ikai Reserve Chief Minister na Kaitin Gabi Sing Luching Basing, Magi Mihut, Ohumariga, Pulap, Round Amadi, Atumatam the Wari Shadow Puchang. How's your high business? I can't get the name of Zerise. Karimu Mong had the main Tana Port on Bayab. Atumatamda, like Paxing, Mapima passing na, losing Bisinko, Viraga Tuna, Pamina Togu. Imphal West ki SP Dr. AK Jaljit Amadi Additional SP Dr. Iwum Chagi Miye Makada Singzamay Police Station gi OC na Luchingba Kangbu Amana. Singzamay Police Chief Scout ki Kangbu Amagaloina na Imphal East Amadi Imphal West ki tonga ba mafam dagi Bolero gari huran ba Miyoy ahum gari ahum ka kona na faraba miyoy ahum adudi MD Kabir Ahmad Chahikun Apopa MD Basir Rahman MD Nanaw Khan Chahikun Gamathoy Apopa Lekidraba MD Abdul Khalib Amadi MD Firoz Khan Apopa MD Muhammad Ali Makoy ahumak lilong kunaw dagini Makoy na New Chekon Kwa Kaichel Akham Lekay Amadi Kwa Kaichel Laisram Lekay dagi Bolero MN01K 5083 MN01 N4162 Amadi MN04 A6421 Hakteng na huran bada Chenaba Mui Ngatani Faraba Mui Sing Makata na Wahong Pahong Chatari Haina OC Ingochana Fundorali
Amaromda Singzamai Police na Konba Mafam Singda Ania the Bamonda Yonba Singi Matakta Drive Chatabagi Sarugama Oina Singzamai Police in charge Provi A Devanandana Luchungba Police Kangbo Amana Kanchipur Haizigang Bazar Amadi Kanchipur Supermarket Uliter Yankai Muk Fagatuna Miyama Mangda Mangankre Drive Asi Makatana Chatagigani Hairi Ngarano Midang Sakangda Singna Manipur University campus Manung Dalaiba SBI branch office ke ventilator thugaiduna office manung da leiba strong room da thamba cell loot tawna ba honaramde sakang da sing aduna branch office asida thamba CCTV camera singi line sing hana kakthalaga loot tawna ba honaramani adubu cell amata lokhiba leite hari singjamai police na hiramasiga mari lenana case ama lokhatkre lamdamasigi saknairaba mahakabi angahalgi matangda memorial lecture program ama ngasi Manipur press club da pangthokre Tungi Yafana Basemba Kanglup Samurona Sinduna Pangto Patoromaduda MP Dr. T. Maina Jawaharlal Nehru Manipuri Dance Academy ke Vice Chairman Oramba Professor N. Tombi Yauna Laikidrabagi photo da Laisu Katuna Ikai Kumnake Tarungi Sarogama Oina Larikamasu release Tauke Seiche Academy Awardee Makon Mani Mungshabana Mahakabi Angahal and his poems in the 21st century slave marriage consultation Maitei Yarn Habisida Wangangke MP Mainena Mahakabi Angahal Gumba Lamdamasida Singtava Yaraba Musingi Matanga Miamda Kangan Bahabasi Tangai Fade Lamdamasida Maru Hiram Kaya record Tobugi Award Palay Malemda Equigi Itias Horofom Kangan and Nabahonabada Lol Kayada Ladik Itopa Changi Fogdoki Miamgi Luchung Purel Chingchubam Akaba Lekidabagi Mapalak Shiva Ningshin Kumwanga Mari Lenana Lebaki Takta Lebak Ning Bada Yumfam Oiba Sereng Tiba Changdam Nabagi Toromama Milal Sinduna Lubasigi Maya Luisinda Pantokre Class 3 dagi MA Fawda Leriba Mayrisina Kanglup Home Tokna competition asi Pangtoke Sangdamnaba Asida Class 3 dagi 6 Fawbagi Kanglupta Huidrom Thadoi Leima Chanuna Ahanba Amom Lesembi Chanuna Anisuba Masung Kaisam Roshini na Home Subatakre Class 10 Fawbagi Kanglupta Haubizam Yakabi Chanuna Ahanba Chamumam Lindana Anisuba Masung Salam Chanu Chinkay Ngambina Home Subatakre Class 11 dagi MA Fawbagi Thaktana Tokchom Tazatona Hanba Paunam Bebikana Anisuba Masung Yumnam Devjani na Hum Subatakre January Kunitoida Rupmad Theatre the Pangtokada Toromda Mana Kusinagani Poire Lemro Marapaibi Apunba Manipur ge Hangduna Ladiba General Secretary ki Firm Thongam Apapina Punaba Kankre Heidi New Delhi Dangasi Pangtokiba National Board for Micro, Small and Medium Enterprises ki Traum de Subami from the Commerce and Industry Minister Govindas Kontauzamna State Asigi Tabak Fangriban Haro Singi Tabak Pinanaba Paikaliba Mac in Manipur ki Tausil Matangda Putokre Union Minister Talras Misrana JL Duna Pangtokiba Mifamasida Govindas Kontauzamna Manipur ki Damak Livelihood Business Incubator Mapan Sanction Tobibagi Damak Nungaiba Fondoke District Amamamda Legadoriba LDI Sing Asina Mac in Manipur ki Tharang Asida Achoba Thaudang Lawani Larik Laisu Hairaban Hasinda Tabak Pinana Bagi Kudung Java Piduna Manipurda Wata Padaba Tangdu Laita Balambida Lapangangani Tagel Tera Urak Amasung Kurau Pokpigi Industrial Estate Semgat Sagat Bagi Tabak Loire Dem Horiba Senapati Imphal East Amasung Tamenglongi Mathangi Steering Committee Mifamda Approve Tobinaba Pukning Chingsingi Semgat Sagatpa Lusilaklaba Industrial Estate Ahum Sanga Binaba Amasung Churachampur Chandel Ukrul District ki LBI Amasung Rapid Incubation Center ki Urek Uyung Tambinaba Union Minister Imphal Dalak Binaba Pukning Jingsinki Lilong Naga Panchayat Amadi Sikong Sekmai Naga Panchayat ki Independent Midepta Mai Paklalaba Councilor Manga Ngasi BJP de Yaukre Makoi Opagi Thoram Ama Ngasi Nichapat to take the Labour Party ki Office the Pangtokre Thoromaduda MLA TS Biswajit Amadi Ate Party ki Maru Eva Mue Kya Susarya ki President TS Chaubana BJP Bu Mara Chethan Hanbiu Lilong Naga Panchayat ke Councilor Mari Amadi Sikong Sekmai Naga Panchayat ke Councilor Ama BJP de Sanglapasi Party Bu Thazabadagini Lakadariba election da BJP na Soidana Sarkar Paigani Haibagi Thazaba Fondoki Oinam Naga Panchayat ki Independent Councilor Ani Wangjing Lamding Municipal Council ki Taruk Thawal Municipal Council ki Councilor Nipan Jirba Municipal Council ki Ahom Sugnu Municipal Council ki Ahom Amasung Yaripok Municipal Council ki Councilor Manga MPCC da Yaurokpada President Gakhangam na Ayaba Pikre Haidi Pawi Marathan Atimba Break Amamo Fangbiragani Lakadoriba Imoinu Imagi Ira Tonida Tangai Fadana Changadoraba Angobanga
pengba amadi ngaton ngasimak order tobihau pengba amadi ngaton gidamak akak na stock ni fangfam S Tomba and Sons Pengba Farm Hyangthang. Panacea Coaching Center, New Chakon, the best and the only trusted coaching center in Imphal. Admission open for 10th Foundation course, class 6 to 10, starts on 14th January. Our toppers of 2015 are 3rd position Victoria Ngangbam, 4th S. Sarmija Anoli, 9th Neha Jain, 11th Francis Kaisam, 19th Edayananda, 20th Biswanath, 25th Jates Rojit. Hurry, limited seats. Sara Coaching Center, Mongsangai Boroi Makong, with a strong faculty featuring well-experienced teachers including former head examiner of BOSEM. Admission open, general foundation course for class 10 BOSEM only. Subject science, social science, math, general English, Manipuri. Starting on Thursday 21st January, timing 4:30 to 7:30 p.m. Last date of form submission 15 January. Please contact 98561291010. Break betung da mukana taram nungsari. 9 sector ki nifu manga suba Assam Rifles na Regina English High School come children home da computer mari pikre. Amarom da 10 sector ki nifu mathoi suba Assam Rifles amasung 13 field workshop Assam Rifles na halang khulda lambi dagi nantha duna leramba saktiman amasing khatuna mateng pangkre hairi. Narcotic and Affairs of Border Police na Imphal East Police amasung Central Forest Division ge official singaloida na nongmaijing singda tharamba kani pambi ekar kumathoi mangankre. Amaromda Imphal East Police Commando na Modern College manakta thiba humbagi thabak chathabada RPF PLA gi active member ama fare hairi police ki PRO gi cherol amana fagalabamyu asigi maming lema popom Sanjay chehi nifu humdoi apopo gunamani khurai thangjam lekai dagini hairi. Saiti Seva Samiti Manipur Amadi Film Forum Manipur Anina Kusamladuna Mangarak Shiva SSS Manifa Award English ni Tarataru Ngarang Kakching Kulem Ibudo Kamlang Ba Lekai de Yentokre Tharamasida Jain Manipur Dance Academy ki Principal Aramba Savaizam Thanil Samiti ki President Y Dhananjoy Film Forum ki Chairman L Surjakanta Amasung Professor IS Kangjam Susar Yake Handak Chahigi Oina Best Child Actor da KSS Ratna Best Actor Nupida El Tonthoi Nupada Hamom Sadaranda Best Feature Film na Hingbagi Mahangna Takre Jahi Asigi Neta Irabot Lilaroy Lifetime Mana Sumang Lilada Y Gauridas Manipuri Cinema da RK Bidur Manipuri Jagoida KSS Thaurani Sabida Pikre Jahi Asigi Republic Day Thoram gi Checking Thorang Lokapo Oina Imphal East amasung West Police na mafung kayada frisking checking thabak Kankhatle lambi da lakpa gari macha amasung achoba sing ahing nungthil naidana check tobagi thabak chathari. More Higher Secondary School da nomugi oiba medical assessment ke mama ngasi pangthokre Sarva Shiksha Abhiyan na National Health Mission ga kusamnaduna chahi tarutagi taranipan faub da leba angang singbu game asida assessment tawki. All Manipur Interstate Winger and Cruiser Driver Welfare Union ge ahan ba mopo kumon palan thoram ngasi kurai salan thong da leba Social Standard Club ki complex da pangthokre Laikhidraba Union asiki driver ahungi mafam da laisu katuna ikai kumna ba utke Laikhidraba gi imung manung da khudol pot pi ke tharamadu da transport ke deputy director RK Chingneng Khomba Union ki president Chongtham Sankarjit UCM ki president Elangbum Johnson yauna atai Union gi maru oiba myoy kya su sarup yake Hauzik Sanabagi Pau Boyai Ningthozamdagi Phongbigani Ngasigi Sanabagi Pau da I-League Football All India Football Federation gi miyang makada Manipur na yumbu oiraga All Manipur Football Association na asobo mating pangduna ngasidagi Under 15 Youth League Rest of India North East Zone Team Marina Saruk Yaduna Kumal Lampak Main Stadium da All Manipur Football Association ki President P. Raghumani na hogdokre AIFF na North East Zone dagi khangalaba team Gangtok Himalayan Sikkim Neroka Football Club Manipur Aizol Football Club NRL Sports Academy Assam na Saruk Yari ngasi ahoba numiki sanakhiba ahanba match da Gangtok Himalayan Sporting Club Sikkim na NRL Sporting Academy Assambu goal ahum sinoda maithiba pikre Gangtok Himalayan Sporting Sikkim gi maipapagi goal singadu ong sering seprana match ki kunmari suba amadi yankai mari suba minita goal ani sanki atopa goal aduna Suraj Limbuna match ki nipunipan suba minita sanki bani
मैच असिदा सिक्किम की सानरोई निमा रिचेन सरपा सोनम लेप्चा सूरज लिंबू अमदी NRL फुटबॉल एकेडमी असम की अंशुमन गोगोइदा सेंटर रेफरीना येलो कार्ड पीदुना मखा ताना फाउल तौदुनबा वार्निंग तौखी अनिसुबा मैच की सानखिबदा आइजोल फुटबॉल क्लब ना मणिपुर की नेरोका फुटबॉल क्लब को गोल अनि सिनोदा माइथीबा पीखरे आइजोल फुटबॉल क्लब की माइपाकपुगी गोल अनि दु पीटर लालदुआमा अमदी लालोर हुआना मैच की 85 सुबा अमदी 35 सुबा मिनिटा संखी मैच असिदसु आइजोल फुटबॉल क्लब की सानरोई लानबोर सीमा अमदी लालहोरुआ नेरोका फुटबॉल क्लब की एस सोमोकांता एल रोकी अमदी MD अताहारदा सेंटर रेफरीना येलो कार्ड पीदुना मखा ताना फाउल तौदुनबा वार्निंग तौखी सथरिबा लीग असिगी मथंगी मैच था असिगी टांगकुंदा आइजोल फुटबॉल क्लब अमदी गैंगटोक हिमालयन फुटबॉल क्लब सिक्किम गा अहानबा मैच ओइना सानगनी अनिसुबा मैचता NRL स्पोर्ट्स एकेडमी असम अमदी मणिपुर की नेरोका फुटबॉल क्लब का सानगनी पोलो मणिपुरना मपुंग फाबा स्टेट अमा ओइखिबगी निंगसिंग कुमोन का मरी लेनना थासिगी तांग तरेतगी टीम मरीना सरुक यादुना इम्फाल की मपाल कांगजेबुंगदा चथरिबा अहानबा मणिपुर स्टेट वुमेन पोलो टूर्नामेंट की ngasi सानखिबा अहानबा मैचता सिरोई टीमना कंगला टीमबु पांजल माफल अमदा माइथिबा पीखरे सिरोई टीम की माइपाकपगी पांजल सिंगदु हावेना अहानबा अनिसुबा अमदी मरी सुबा चक्रदा पांजल मरी चनखी ए रोमापतिना अहानबा अमदी अहुम सुबा चक्रदा पांजल अनि जुलियाना अनि सुबा अमदी अहुम सुबा चक्रदा पांजल अहुम चंदुना मैच असि माइपाखिबनी माइथियौरबा कंगला टीम की अमतंगाइरबा पांजल अदु क्रिस्टिनाना अहानबा चक्रदा चनखिबनी अनि सुबा मैच की सानखिबदा UPSA टीमना संगाई पोलो टीमबु पांजल तरेत मंगादा माइथिबा पीखी UPSA टीम की माइपापगी पांजल सिंगदु S सुनीताना अहानबा अनि सुबा अहुम सुबा अमदी मरी सुबा चक्रदा पांजल मंगा चनखी अटोबा पांजल अनि दुना टियामोना अहानबा अमदी अनि सुबा चक्रदा चंदुना मैच असि माइपाखिबनी माइथियौरबा संगाई पोलो टीम की पांजल मंगा अदु नीलू RK अमदी कार्लिना अनि सुबा अमदी मरी सुबा चक्रदा पांजल अनि अनि चनखी अटोपा पांजल अदुना तामनाना अनि सुबा चक्रदा चनखिबनी वुमेन फुटबॉल टीम तरुकना ग्रुप अनि थोंगना खाइरुक्तुना ngasi A Borsan Singh Memorial Manipur University Inter College Women Football Tournament MU Sports Complex Kanchipur da hokre hokdopagi thoramda All Manipur Football Association ki General Secretary L Ranjit Roy Assistant Director of Sports Manipur University ki Dr. C.S. Pradeep Tournament asigi donor Dr. A Joy Chandrana thoram mapusing oikhi Department of Sports Manipur University na sinduna टूर्नामेंट असिगी ngasi सानखिबा अहानबा मैचता बीरमंगन कॉलेज सोंगबुंगना मणिपुर यूनिवर्सिटी बु गोल अहुम अमदा माइथिबा पीखी बीरमंगन कॉलेज सोंगबुंगी माइपाकपगी गोल अहुम अदु एन बोरकैनाना मैच की 33 सुबा अमदी 19 सुबा मिनिटा गोल अनि चनखी अटोपा गोल अदुना सईद बक्सिराना मैच की 13 सुबा मिनिटा चंदुना मैच असि माइपाखिबनी माइथियौरबा मणिपुर यूनिवर्सिटी की अमतंगारबा गोल अदु बिनोमलाना मैच की 94 सुबा मिनिटा चनखी मैच असिदा बीरमंगन कॉलेज सोंगमुंगी सानरोय KSH ज्योति बलादा सेंटर रेफरीना येलो कार्ड पीदुना मखाटाना फाउल तौदुनाबा वार्निंग तौखी टूर्नामेंट असिगी अनि सुबा मैच की सानखिबदा वाइखोममनी गर्ल्स कॉलेज थौबालना स्टैंडर्ड कॉलेज बु गोल अनि सिनोदा माइथिबा पीखरे वाइखोममनी गर्ल्स कॉलेज की माइपाकपगी गोल अनि दु P सुरबला अमदी L राधारानीना मैच की 13 सुबा अमदी 10 सुबा मिनिटा चनखिबनी वेटरन क्रिकेट मरी सुबह 2020 मणिपुर वेटरन क्रिकेट टूर्नामेंट की ngasi सानखिबा मैचता मॉडल क्लब टीम ए सिंगामखाना नबसा खा इम्फाल बु माइथिबा पीखरे मणिपुर वेटरन क्रिकेट एसोसिएशन सिंधुना लंगथबाल पब्लिक क्रिकेट ग्राउंड टीम तरेना ग्रुप अनि थोकना खाइदोक्तुना
tha asigi tang tarom degi chathariba tournament asigi ngasi sanakhiba match ta model club team A singa makhana napsa kha imphal bu run kunthra mathoi da maithiba pikhibani model club team A singa makhana tos ngamduna ahanba innings ki batting tawda apiba over kunda wicket nipal turaga run samaga kunithoi lokhi masigi pakhumda anisuba innings ki batting tawkhiba napsa kha imphal na over kunda wicket tare turaga run marfutra mathoi khak loduna match asi maithi khibani ngasi sanakhiba match asida model club team A singa makha gi sanaroi majiburna ball yankhai ni thoida run yankhai humdoi loduna man of the match takhre hayeng sem khagempali amadi model club team B singa makha ga sanagani tabungkhok football TIS Birasandra Singh Football Academy tabungkhok na sinduna academy asigi sports complex ta team tara mangana group mari thokna khaidokuna chathariba state 11 7th under 13 TIS Birasandra Singh Football Academy tournament ki ngasi sanakhiba ahanba match ta Nongpok Football Academy Nongpok Sanjenbamna RFC khamnam lerakpu goal taret amada maithiba pikhi Nongpok Sanjenbamgi mai pakpagi goal sing adu N Hitler na match ki ahum suba Nepal suba amadi kuntrani toi suba minita goal ahum chanki atopa goal mari aduna Prem Kumar Lucky James amadi Jitender na match ki taramapal suba kumathoi suba kuntra suba amadi nifuni toi suba minita sanduna match asi mai pakhibani maiti auraba RFC khamnam leraki amatangarba goal adu Diamond na match ki mapal suba minita sanki ani suba match ki sanakhibada MSC Malom amadi MUC Maibakul goal ani ni sanaduna draw chatkre MSC Malongi goal ani du N Ranjan amadi Alex Konthok jamna match ki kunthra mathoi suba amadi nifu mapal suba minute sanki MUC Maibakul gi goal ani aduna Sitaljit amadi Ais Ratan bina match ki kun suba amadi nifu suba minute sankibani ahum suba match ki sanakhibada Tabaspa team A tabungkhokna KYFA Koirengaibu goal mari sinoda maithiba pikre Tabaspa team A tabungkhoki mai pakpogi goal mari adu L Hill zone na match ki kuntare suba amadi kunthra tre suba minute goal ani sanki atoba goal ani aduna S Punsibana match ki nifum doi suba amadi nifu tre suba minute sankibani Makataba sanabagi pauda Khori Lekai Youth Association Nambol na sinduna laklaba January 19 February ahum fawba Nambol Khori Lekai Volleyball Ground da ahum suba state level junior volleyball tournament pangtholgani hari tournament asigi winner da lupa lising taramanga amadi runners up da lupa lising tarani best player amadi best setter da lupa chamanga gi mana thamli huena longthang ta association gi makada PCC amadi Paula Sina Sinduna Mayai Koibi da Chatharakpa Ahanba State Level Leiteng Thanghai Changdam Nabada Chahi Taramari Makhagi Nupi Machagi Atho Ehen Tanabada Chase Priyanka na first O Lucky Devi na second amadi Resmi Tayan Jamna third position takre Nupa Machagi da K Lanchenba I Ronald amadi CS Alex Khumana first second amadi third position takre Chahi Taranipan Makhagi Nupa Machagi dana Case Jewel na first S Sangit na second amadi I Dixon na third position taki Kuntare suba Assam Rifles Kadam Talana Chiru Sporting Club Kasarbu penalty da maiti bapiduna Assam Rifles kumanga suba KC Malik Memorial Football Tournament ki final chankre All Jirbam Sports Association asinduna Jirbam Higher Secondary School Playground na chathariba tournament asigi ngasi sanakiba ahanba semi final da Assam Rifles na Chiru Sporting Club po penalty da goal manga mari da maiti bapikibani Hayang anisuba semi-final match oina Yaifalamjing Club Dibong amasung di Challenger Marcolen Kasar ka sanagani hayang akaba team ga Assam Rifles ka thasgi kuritoida final sanagani Handak ta Jamshedpur da pangthokiba anisuba Subroto Classic International Powerlifting Bench Press amadi Deadlift Championship da Bharat ki muh sinduna saruk yaruba Manipur gi nupagi sanari singna powerlifting da team runners up tabagaloina nupa amadi nupi sanari singna medal kaya lorake championship asida Manipur gi sanari singna gold kuntraga mari silver ahum amadi bronze manga fangduna punna medal nifugani thoi fanglaki haina All Manipur Powerlifting Association na phungdorokli
Youth Development Committee Kurai Thangzam Lekai na sinduna lakleba February amadagi ahanba 5-man A-side football tournament lekai asigi ground da pangtolagani tournament asigi winner da lupalising kontra runners up da lupalising kun best team da lupalising ani best player amadi highest scorer da lupalising amamam manapi gani hairi Young cricketers Bamon Kapuna sinduna chathariba tare super state level open tennis ball cricket tournament BK trophy gi ngasi sana ki ba hanba match ta ACT Kanchipurna YAC ya school bu run chama kuntra tareta maithiba pikre ACT gi sanatona run kuntra gamari wicket ani loduna man of the match takre nungthil sana ki ba match amada David 11 takyel na Great Beer Lilongbu run kuntra da maithiba piki David 11 gi lambana run marifuga nipan amasung wicket ahum loduna man of the match takre Kongbo Youth Organization asinduna chathariba anisuba ima pantoibi trophy men's 5A side open football tournament ki ngasi sanakiba ahanba match ta YOC Naharu Makapat amadi IP Kongba ani Panjil aneni chanaduna draw chakre anisuba match ta Smoke FC Kongmana HLS YDO William Nekaibo Panjil ahum amada matiba PK Lagliba February mga dagi tara taruk fawba Guwahati da pangtoko dariba taraniti suba South Asian Games ta International Umpire oinanaba Manipur dagi janam thabam Napoleon Singabu khalle haina Asian Hockey Federation gi chief executive na khangalakle Consolidated Young Sporting Association khangabok na sinduna December kundagi Cherapur Public Playground khangabok ta chatharakiba ahanba khangabok kendra 7A side football tournament ki mapu DYWA na oikre ngasi sanakiba final match ta DYWA sangayumfam na SWD sangayumfam bu goal taruk mga damai tiba piki bani team animang na apiba matam gi manungda goal amata chanaba ngamdabadagi penalty na winner left ki bani tournament asigi loisinbagi thoromda social welfare minister AK Mirabai MLA Okram Landoni Thawbal Jilla Parishad ke Adhyaksha KS Sunalata KM Blooming School ke founder chairman KS Menjor Susar Yake Koi naharol singi telen ubang wanda koi international judo player Housing asinong mga iba ingasay pao pambigani. ICAR lapel party ki phangba pawda ngasi gi khwairi gi saba degree Celsius konitoi khwairi gi ingba degree Celsius ani dasmik daru Nungshita yauba ising manil gi sang ayukda sada maipru taramathoi nungtilda sada nipu nong takide Loisla Budamaro Bapa Mukana Pizari Municipal Council Masundaga Panchayat Mikalda Mai Paglaba Councillor Singh MPCC na taram na okre Miyam na khanduna Mai Paglaba si Kaufam Tokte Miyam gi apam bakhang na thabak tawna ba honagadabani haina Chief Minister na phongdokre Thangal Bazarda temporary market sabagi mayokta junction kiba ban sagatpa singa kaitel fambi singa khud thonakre Amadi Nation nama semgatpada skill development yam namaru oi haira Minister I Hemochandrana phongdokre ISTV pizaba pau mata su sinjari miyang tabiri bisingwa mukana kunjari